ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯑꯊꯧꯕꯁꯤꯡꯒꯤ ꯐꯤꯗꯝ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯦꯒꯦꯟ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯐꯤꯗꯝ ꯑꯗꯨ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯂꯥꯂꯣꯡꯂꯨꯞ ꯑꯃꯒꯤ ꯍꯥꯟꯅꯒꯤ ꯆꯦꯌꯔꯃꯦꯟ ꯑꯥꯔ.ꯀꯦ. ꯃꯦꯒꯦꯟ ꯁꯅꯥꯌꯥꯏꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ YWO ꯑꯃꯗꯤ ꯄꯦꯇ꯭ꯔꯤꯌꯣꯠ ꯗꯦ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯄꯦꯇ꯭ꯔꯤꯌꯣꯠ ꯗꯦꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯖꯥꯏꯁ꯭ꯀꯨꯜ ꯖꯃꯥꯁꯊꯥꯟꯗ ꯂꯩꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯌꯥꯇꯥꯐꯝ ꯑꯣꯏꯔꯤꯕ ꯍꯤꯆꯝ ꯌꯥꯏꯆꯝ ꯄꯥꯠꯇ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯥꯔ.ꯀꯦ. ꯃꯦꯒꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯦꯇ꯭ꯔꯤꯌꯣꯠ ꯗꯦꯒ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯤꯡꯖꯃꯩ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯠ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ YWꯗꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯌꯥꯏꯁ꯭ꯀꯨꯜ ꯖꯃꯥꯁꯊꯥꯟꯗ ꯂꯩꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯌꯥꯇꯥꯐꯝ ꯑꯣꯏꯔꯤꯕ ꯍꯤꯆꯝ ꯌꯥꯏꯆꯝ ꯄꯥꯠ ꯇꯝꯅ ꯑꯊꯧꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯥꯔ.ꯀꯦ. ꯃꯦꯒꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ ꯂꯣꯏꯅꯅ ꯊꯥꯡ ꯇꯥꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯑꯊꯧꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯁꯦꯂꯨꯠ ꯄꯤꯈꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯄ ꯑꯗꯨꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯥꯔ.ꯀꯦ. ꯃꯦꯒꯦꯟꯅ ꯍꯥꯏ ꯀꯨꯝꯖꯥ 1942ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯗ ꯃꯅꯤꯄꯨꯔꯅ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒꯅ ꯑꯊꯧꯕ ꯑꯁꯤꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤ ꯀꯨꯝꯖꯥ 1968 ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ 12 ꯑꯥꯒꯁꯠ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯀꯨꯝꯖꯥ 1942ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯗ ꯃꯅꯤꯄꯨꯔꯅ ꯃꯥꯏꯊꯤꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯂꯩꯈꯤꯕ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯗꯦ ꯉꯁꯤꯁꯨ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯍꯥ ꯀꯌꯥꯅ ꯃꯔꯩꯕꯥꯛ ꯀꯟꯅꯕ ꯆꯣꯡꯊꯣꯔꯛꯄ ꯎꯔꯤ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯍꯧꯔꯒꯗꯕ ꯊꯧꯗꯣꯛꯅꯤ 12 ꯑꯥꯒꯁꯠꯀꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤ ꯉꯁꯤꯗꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯑꯃꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯄꯥꯛꯇꯛꯅꯅ ꯄꯥꯡꯊꯣꯛꯅꯔꯛꯄ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯨꯋꯥꯔꯤꯒꯤ ꯑꯆꯨꯝꯕ ꯋꯥꯍꯟꯊꯣꯛ ꯄꯤꯕ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯦꯒꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ AISFꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯄꯨꯋꯥꯔꯤ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯖꯣꯏꯀꯨꯃꯥꯔ ꯉꯔꯥꯡ ꯈꯥ ꯏꯝꯐꯥꯜ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯑꯣꯜ ꯏꯟꯗꯤꯌꯥ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟꯅ ꯁꯤꯟꯗꯨꯅ ꯃꯁꯤꯒꯤ 34 ꯁꯨꯕ ꯂꯤꯡꯈꯠꯈꯤꯕꯒꯤ ꯀꯨꯝꯑꯣꯟ ꯊꯧꯔꯝ AISFꯀꯤ ꯁ꯭ꯇꯗꯤ ꯑꯦꯟ ꯁ꯭ꯇꯔꯒꯜ ꯊꯥꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ AISF ꯂꯤꯡꯈꯠꯈꯤꯕ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯃꯁꯤꯒꯤ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯆꯤꯠꯇꯔꯟꯖꯟ ꯇꯣꯏꯖꯝꯅ ꯃꯁꯥꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯑꯉꯧꯕ ꯑꯃꯁꯨꯡ ꯑꯉꯥꯡꯕ ꯑꯅꯤꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯈꯤ ꯂꯣꯏꯅꯅ ꯖꯅꯅꯦꯇꯥ ꯃꯅꯤꯄꯨꯔ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅ AISFꯄꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯄꯨꯁꯤꯜꯂꯝꯈꯤꯕ ꯑꯣꯏꯕꯅ ꯂꯝꯌꯥꯟꯕꯒꯤ ꯐꯣꯇꯣꯗ ꯇꯤꯟꯈꯤꯕ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯏꯟꯚꯥꯏꯇꯤꯁꯤꯡꯅ ꯂꯩꯁꯨ ꯀꯠꯈꯤ ꯍꯥꯏꯅ MSC AISFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ W ꯋꯥꯡꯂꯦꯟ ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯗꯨ ꯍꯧꯗꯣꯛꯄꯗ AISFꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯩꯁꯛꯄ 30ꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯄꯒ ꯏꯔꯣꯏꯅꯅ ꯍꯧꯈꯤ ꯊꯧꯔꯝꯒꯤ ꯃꯌꯥꯏ ꯇꯥꯡꯕꯜꯗ AISFꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯆꯤꯠꯇꯔꯟꯖꯟ AISFꯀꯤ ꯏꯟꯆꯥꯔꯖ CH ꯁꯔꯠ ꯑꯦꯗꯚꯥꯏꯖꯔ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ PH ꯁꯈꯤꯅ ꯂꯦꯡꯁꯤꯟꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯗ ꯅꯣꯡꯃꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯁꯤꯜꯂꯛꯅꯕ ꯒꯕꯔꯅꯔꯅ DGPꯗ ꯈꯪꯍꯟꯈ꯭ꯔꯦ ꯑꯈꯟꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯇꯨꯅ ꯅꯣꯡꯃꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯁꯤꯜꯂꯛꯅꯕ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯂꯛꯁꯃꯟ ꯑꯆꯥꯔꯌꯥꯅ DGPꯗ ꯈꯪꯍꯟꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯔꯥꯖ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯤꯐꯝꯗ ꯒꯕꯔꯅꯔꯅ ꯈꯪꯍꯟꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ DGP 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ GOC IG AR ꯁꯥꯎꯊ ꯑꯃꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯂꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯒꯕꯔꯅꯔꯗ ꯄꯥꯎꯗꯝꯈꯤ ꯒꯕꯔꯅꯔ ꯂꯛꯁꯃꯟ ꯑꯆꯥꯔꯌꯥꯅ
nasu National Highway number 2 amadi 37 sembaga mari leinana lokalakliba thabak thoramsingi matangda hangbaga loinana lambi paring asida akanba section thorang lokatnabasu Central Force singda khangankhi makha tarakpa pauda Nongmei Kapsillamle Masana Masabu Lalulup amagi miyoi ni haina sak takjabasingna United Committee Drive Against Anti-Social and Illegal Immigrant gi General Secretary gi Thopuriba Aribam Aziz Khan gi yumda Nongmei round kaya kapsinduna kihalamle hariba miyoi asina masana maral yazaduna miyam khangna sengdoktaba thoklabadi mahaki mathakta legal action lokatlagani haina committee asigi President Maulana Farudinna phongdokre Wafam asing asi hata golapati da leiba committee asigi office ta pangthokpa paugi mifamda Farudinna makhatana hai tha asigi taramathoi gi numidang pung mapan makhai rom tabada masana masabu lalulup amagi miyoi ni haijaba Aziz Khanda yumfam yaudaba maral kaya sijinduna mahakpu irau rokta lakadabani haina punsi temsinnarakhi loinana numidang pung taramathoi rom tabada yumda Nongmei kapsilakibani hairi Kuki jogi tokhaiba lebak ama semnaba honaraglibasi thingausi tombi Myanmar Bangladesh amadi North East India gi saruktagi lam machet phaktuna kuki jogi tokhaiba lebak ama semnaba honaragliba geopolitics asi thingausi hairabadi yelho phurupsing amata oina hana punsinaba matam yaure haina Shiva Sena Manipur unit ki President M Tombina phongdokre ngasi Babuparada leiba party asigi office ta pangthokiba athoba singi ningsing numit ka mari leinana wafam asi phongdoladuna mahakna makhatana hai China amadi USA gi mateng lauraga Myanmar amsung Bangladesh ki lengak phawba thugaiduna military coup lahankrabani Manipur da hojik irang thokanduna Manipur bu mache tana thugaina ba honaraglibasi India government taraina lokphum thokte Manipur asi ipaipu singna ikheng kattuna ngaklamba lebakni ngarang nahal khaktamak narol dagi Myanmar da changsilakhiba chin kuki singna Manipur asi thugaiduna kuki len semnaba sagalakliba manglan asi oiroidaba manglani Manipur kaiba yaroi haibasi aikoi pumnamaki lengdraba phirepni masida political gi akhuba mityengda khenaba thamloisi lebaki asuk luraba tanpam asida assembly dagi work out tawduna lengak asibu lana uhanaba political party singsu wakhal tabiyu politics ti lal asi loiraga tawbasu yai Manipur gi apunba saktam asi hana kanminnakhisi haina appeal tawki makha tarakpa pauda Kokomi Jeribam District Committee amadi Women Wing semkhre Ngarang August 12 gi nungthil pung 3 taba matamda Jiribam gi Kalingar Lairembi Lekaida Kokomi gi coordinator Somendro Thokchomna mayai tangbal loduna Jiri Maike gi ichil inaw singa mifam ama pangthokre haiba mifam asida Manipur gi amata ngaireba nongchupthong oiriba Jiribam district ki hojik oiriba phibam singi matangda kupna khana nainakhi haina Kokomi gi media coordinator oina thawpuriba yumkhaibam Surjit Kumar Khuman gi cherol amana hairi cherol asina hai mifam aduda Manipur gi nongchupthong oiriba Jiribam gi apunba masak asi matam pumbagi oina ngaktuna thamba ngamnaba amadi tangdu leitaba lamdam ama ohennabagi pandamda miyoi tarana saba Kokomi Jiribam District Committee amadi miyoi mangana saba Women Wing amasu semki hariba District Committee asigi khangatlaba thawpubasing Women Wing gi khangatlaba thawpubising khudaktagi thabak paiba hobada ayaba Kokomi coordinator Somendro Thokchomna sinaki loinana nauna khalaba committee asigi makhada mahiroi lup singi oiba apunba Kokomi student front athubada khananabasu sinaki hari Makhata aba pauda selgi demanda airport manaki dukan sing thong lona khare Tidim lambi paringi airport manaki lambi nak yeta phamliba dukan singda khulai paiba lup singna puba thangba ngamloidaba mawongda selgi demand tawrapagi mayokta yamna kanna yaningdaba phongdoktuna ngasi maikai adomgi dukan sing thong lona baga loinana khongjang changchinkre khongjang aduda saruk yakiba dukandar singna phongdokkibada lamdam asida thokliba irang asina maram oiraga mapung phana lalol itik tawba yadana leiringai cheraksida khulai paiba lup kayana puba thangba ngamloidaba mawongda selgi demand tawrpa asi khudakta handokpiyu loinana mari leinaba singnasu miyeng changbiduna mahusagum dukan phamliba singda aki akhang yahodana phamba phanganbiyu haina appeal tawki Makha tarakpa pauda JDU gi MLA manga gi disqualification gi hearing September 10 da pangthoklagani Manipur High Court na mamang thagi July amada pikiba directive amagi matung ina Janata Dol United JDU gi MLA manga gi party asidagi toklaga BJP da yaukibagi mathakta tharakiba disqualification gi petition adugi mathok taba proceeding pumnamak Manipur Legislative Assembly gi speaker na lokhatkre
Manipur Legislative Assembly ki Secretary na petition asiga mari lainana JDU ki MLA manga KS Joy Kishan Ngursanglur Sanate Azbaudin Thangjam Arun Kumar amadi ML Khokti gi mathakta notice issue tawkhibaga loinana September 18 fawbugi manungda aiba pakhum piraknaba khangankhre case asigi hearing na September 10 gi ayuk pung 13 makhaida pangthoklagani hari Manipur Legislative Assembly da tharakhiba disqualification gi case asi punna tare ni casing adugi manungda case number 1 dagi manga phawbana Congress ki Harishwar Goswami na petitioner oibani case number 3 na JDU ki secretary L Dorendro amadi case number 7 na party asima ki M Surjit na petitioner oibani ningsingba yabadi N Biren na lusingba BJP ki lengak asida tongan ba political party ki MLA singa punna chaminaduna subnatagi Congress ki MLA manga na opposition oina leiribani Makha tarakpa pauda lengak shasan haitabadagi Chief Minister yauna BJP ki Minister sing nervous chatle K Ranjit Manipurda haujik tholiba irang asigi chapchaba hawrapam khangdana ngayak ki oiba wa pangangda ngangliba Chief Minister khakta nervous chatlabra haibabu BJP de yauriba minister singju nervous chatle haina Congress ki MLA Kangunjam Ranjit na chaithakre Congress babanda pangthokpa thorom amaga mari leinana paumi singna hangba wahangi pakhum piriduna democracy chatpa lebak amada constitution gi provision gi makhada MLA singna makhoi gi aningba apamba amadi democracy gi chana kanglon sing house ki leader amadi speaker na ngakpa ngamdrabadi member sing adu house ki mapanda thokpa haibasi chanabini ruling gi kangbuna ikai gadabada democracy gi chana kanglon ningthina khangdabadagi maram chadaba wafam kaya mayamda ngangliba asi nokningba phawi thokliba irang asigi matangda Chief Minister N Biren na miyam tinba mafamda intelligence fan oibadagi ni amuk hai aikhoi masen insinnabadagi thokpani amuk hai Congress na gram panchayat oina lairamba area sing ADC da pithokpadagi ni thangjingbu thangting onbadagi ni amuk hai internet aggressive ni popi amasung drug thinglubadagi ni haina wajau nganglamba matungda high court tagi scheduled tribe list ki matangda thokiba order adu thinglubadagi ni haina amuk hairamba adu tokraga assembly da Congress ki matamda District Taret Semlambadagi ni haina amuk hairibasi Manipur gi miyambu karisu khangdaba oina ngangbadongna nganglibasi sasan haitabadagi Chief Minister amadi Minister sing nervous chatle haina moral siki handak pangthokiba general election da mai pakiba lamlai AC gi MLA amana democracy chatliba lebak amagi assembly da karamba matamda kari wa haigani khangdana ngangliba asigi paukhumdi piningde haina Ranjit na paumuisingda phongdoki